Hello मैम ngasi de khoi giveaway makaki announcement ga lakchare ahan numaktara kanglai pa ke kanglai cha मैम bu taram nokchari mamang da khoina kaning mobile store ga collaborate tor ga giveaway to kibagi video du da lakh ani hena views phangan biba amasung 5000 plus share da bibai da makta haninga le tana thagachan mamang gi giveaway gi video do grand success o hibana maram moraga kaning mobile store gi owner gi site gi handak ti giveaway khitang chaw ma tawsina habi re adu gi handak ti khoina giveaway gi winner se miyoi nipan khanjagani ko handak ki giveaway gi winning prize se first prize da lupa lishing amaga loina AirPods Pro lupa lishing ama pibedo adu thamjai ko aduga second prize na lupa 400 ka loina na AirPods Pro lupa lishing ama pibedo thamjai third prize su lupa 500 ka loina na AirPods Pro lupa lishing ama pibedo thamjai ko aduga lemhori ba miyoi manga do haibade akhoi ne khandoi se miyoi nipani na lemhori ba miyoi manga do su AirPods Pro lupa lishing ama ma pibedo loina makta pizagani adom gi phone ase khudong cha daba amadagi khudak ta thadong ning mataragadi kaning uba store da thadok pa yabi khudong cha ba pizari adom gi phone ase khitang hena phaba phone amada upgrade toning mataragadi iPhone do isnu Android do isnu adu su seal pack ta pesa kitang hapsa laga exchange sabi khudong cha ba su pizari use phone da condition yamna phariba khut amuk po changriba phone su reasonable price tak phangbigani store ase gi location na hapta minu thong manakta giveaway sida participate tawina bagi damakta kaning ba store gi account ma follow to chanbiro aduga screenshot lobiraga kaning ba store gi sigi phone number sida WhatsApp ta thazan biro aduga video sigi comment da imanaba or imanabi ahum take to chanbiro aduga comment to chanbiramo video se adom ne Instagram de bibo bataragadi adom ni Instagram story de share to chanbiramo aduga Facebook de bibo bataragana Facebook ki adom ni feed ta share to chanbiramo first second third sina ko ne kamai khang ne ama dum ngasa gi adom ne imanaba or imanabi ahum se take to chanbira comment ro kani dina comment to like quite yamna phangba comment ahum se khalaga first second third khanjagani adu ko ne khanne doriba winner sidi miyoi nipa ne natra lemori ba miyoi manga sina ko ne kamai khang ne ama dum ngasa gi adom ne kaning ba follow tore haiba gi screen to se kaning ba gi WhatsApp number thazan bira kani dina thazan iba phone number sinda ko ne collect to jagani collect ro madun da ko ne live thadoga lottery tor ga winner manga do khanjagani aduna adongi imanaba amasung imanabi singde share daga to sunbiramo matung tarakpadasu kaning mobile store gi site gi iPhone na jingba Android na jingba paisa na jingba AirPods na jingba kaya amugi poi torakadorabani winner gi announcement ne ngasi dagi na hapta am madung da ko winner gi announcement tawjagani thank you so much for watching and see you in the next video aduga share to biba kau video